Aigi nungsijaraba ireibaksa sing khurumjari. Ngasidi laibak pumba terrorism gi mayokta amata oina lebli. Aikhoigi thamoida khwairang khwaishaunabana pik thalle. Bharat macha khudingmakki achetpa phirepni terrorism bu muthatpa haibasi. Marup sing Operation Sindur chatharingaida aikhoigi lanmi singna utkiba thauna pangal aduna Bharat macha khudingmakpu asukimatik chauthokpa poalle. Yamna hai singna mikupna hum singna terrorist singna leiriba mafam sing thugai khiba adu angakpani. Operation Sindurna miyambu aki tujungba poalliba terror gi mayokta chathaba lanjangda malem chinba thungna anauba thajaba amadi ithil ama hapki. Marup sing Operation Sindur asi supnatangi lanmi singi mission amakhak natte. Masi aikhoi mayamgi manglanni. Thauna lingjel amadi awonba Bharat ki saklonni. Masina Bharat macha khudingmakki thamoida laibak ningbagi ihul phawhalle. Machu ahumna sangkhe miyamgi wakhalbu. Laibaki sahar kayada khungangda lairak khulakta machu ahumgi phiral paiduna khongchat kaya chatki. Laibaki lanmi singi mafamda ikai khumnaba utnaba miyoi lising kaya kaya khutta phiral pairaduna thoknarakhi. Naha kaya ama civil defense volunteer oijage haiduna chongthorakhi. Aduga Chandigarh gi video singdi yamna viral chatkhi. Apikpa angang singna painting gektuna makhoina piningba paujel sing lanmi singi mafamda yawhannaba hotnakhi. Operation Sindurna laibak macha singbu kayamuk pukning thogatkhi haibagi khudamdi Bihar gi Katiharda, UP gi Kushinagarda amadi atopa mafam kayada matamduda taibang phaurakhiba angang sing Sindur haina mingthonki. Marup sing terrorist scam sing adu aikhoigi jawan singna thugaiba adu makhoigi ichang thauba thauna leibagi khudamni. Maduda Bharata sajaba khulai sing equipment amadi technology gi apunba pangal su utli. Masida Atma Nirbhar Bharat ki mangal su yauri. Aikhoigi engineer, aikhoigi technician mipum khudingmakki humangi mamal yauri. Khongjang asigi matungda vocal for local da anauba inot ama uba phangle. Wafam kharadi thamoida thuklauna nungsiba pohalle. Mama mapa oiba amana hai. Haujikti aikhoigi icha singdamak sanapot leibada Bharata sajaba khaktamak leirani. Laibak ningbagi wakhallon angang oiringaidagi hawi. Imung kaya amanasu wasak laukhi. Mathangi suti lakpada ireipakki phajaraba mafam amada lam koiba chatkani. Naha kaya amana Wed in India gi manglan sagali. Bharat ki lehaugda makhoi luhong kaihong ba pangthokani haidana. Kanagumba amanadi gip piba tarabasu laibak asigi khudhaiba kanagumba amana saba posak pigani hainasu hairi. Aina mayamda haijaningbadi aikhoi mayam warep ama lawminasi. Punsida yariba makhai ireibakta sajaba posakpu maru oina lawsi priority pisi. Aikhoigi khongthang amadi laibak asigi chakhatpada achauba thaudang yagadoribani. Marup sing Basta sathok chachin tauba haibasi kayada achamba wafam oiribano. Adubu khungang amagi matangda ai wari ama nakhoide lige. Mafam aduda ahanba oina bas thunglakhi. Numit asimak mafam dugi miyamna chahi kaya khaurang na ngairakhi. Bas adu yorokpada miyamna dhon thinduna okhi. Khungang adugi lambi sorok phibam phana leirami. Bas leibasu yamnamak tangai fadaba oirami. Adubu mamangda bas gari asi amukta yorokpa ngamkhide. Maramdi khungang asi Maoist terrorist ki akiba nanglaba mafam ama oirami. Mafam asi Maharashtra gi Gadchiroli jila gi manung chali. Khungangi mamingna Katezhari kawi. Haujikti mafam asida ahongba kaya uba phangle. Khungang asigi phibam asum phagalakli. Miyam punna Maoist terrorism gi mayokta lanjang changsinbadagi phangpham thokpa khudong chabasing mafam asidasu phangba haure.
bus lakpadagi aikhoigi punsi mahing he na lahelle haina khungang adugi miyamna haraungna phongdoknaragli marup sing Chhattisgarh da pangthokkiba Bastar Olympics amadi Maoist taba mafam singda leiba science lab ki matangda man ki baat ta aikhoi hana khanakhre mafam sing asigi angang singda science ki damak passion yamna lei sports tasu thoidokna singthaningai oiba performance utli khudong chadaba kaya leiduna su makhoi gi punsi mahingbu phagatnabagi lambel adu khalli haibasina makhoi thauna yamna leiba mioini haibasi takli Dantewara district ki class 10 amadi 12 ki result sing yamna singthaningai oi haina tajabada aihak yamna nungai sada marfu taramanga ga loinana phol laukthokpada topta leire hairi adom su khanthabiyu Dantewara sida Maoist terror yamna kalami haujikna lairik tambagi mayonda chumna changsili tasengna chauthokpa phawi masigidamak aigi nungsijaraba marup sing haujik amuk nongsaga mari leinaba nungaiba pau amamuk tamge haukhiba chahi manga asida Gujarat ki girda hana nongsa chatruk humputara mari leirambadagi chanipan marfutara mathoida hengal lakhre masigi census asi yamna pukning thawatningai ni masigi animal census asi karino haibasu adom khangingba phawrongani lion census asi district taramathoi square kilometer lising kuntra mangagi area manungda lauba census ni masigi damak timna pung kunmari monitor tauribani verification amadi cross verification animak tawi masina maram oiduna nongsagi masing thibagi thabak mapung phana pangthok pangamlibani marup sing Asiatic lion gi population hengalakpa asida khunaida ownership ki wakhalol laktuna angak-angakpa afaba result kaya phangbangami haiba utli girda latest technology ga iroinana global best practice pusu sagon naduna chatli matam asida forest officer gi posta nupi oibisingbu hena thabak hapkhiba ahanba rajya adu Gujarat na oikhi masi singnaba kayana thallaba mafam ama oiramba gir asina ngasi oiragliba phibam lakliba afaba awonma mayam asi miyamgi achauba contribution yauri wildlife protection gi damak aikhoi asumna mitkupna hum singna amadi matam pumnamakta aware leigadabani aihak ki nungsijaraba ireibak cha sing aihak numit nini humni gi mamangda ahanba oina pangthokpa Rising Northeast Summit yaujrui Northeast mafam dugi top toppa magun tauba ngambagi sakti haithoi singthoiba adugumlaba angakpagi masaktubu aihakna Astalakshmi gi thaunibagi thauramdasu uba phanglaki matangsida panjaningba amana Sikkim gi chatnabida crafted fiber da yumpham oiduna masibu sem saba mafam dugi chatnabi oina sijinaba amadi haujiki matamga yamna chunaraba fashion ama oina sijinaba sini Sikkim gi natpu yokhatchaba thamoida asengba brand ambassador gi wakhalon chenjaba veterinary doctor gi sinpham paijarabasu crafted fiber gi lamsida yamna thawai yaungna hotnariba miyoi amani Dr. Chewang Norbu Bhutia maihorol dagi leijarakpa lang sijinaduna khutna lonbaga modern fashion gi oiba apunba saktam amada yumpham oiba social enterprise sengbatkhi mafam sida mafam dugi miyoi singbu skill training piduna masana masagi ngaklau oijanaba yamna achauba tanja ama piri haiman bathokloi madudi Dr. Bhutia na phirol gi pothok loinana punsi kayabusu sembiri sabiri crafted fiber gi pothok oiriba shawl stole phida phak mojana chingba local handloom gi pothok sing Sikkim gi theba amadi yaw sing dagi semba ngaktani pothok sing sida chemical sijinadana mahausa gi oiba machu sijinai Dr. Bhutia gi thabak thaurum sing sina aikhoi gi thawai yawjabaduga leijaramba chatnabi saktam duga hena ningthiraba mayek laraba saktam ama puthokpa ngami haibasini
Aigi nungsizaraba ireibakchasing yamna singthaningai oiraba kayagi laktagi ama oiriba sahi humphumanga suraba Jiban Joshini. Mahaki maming maktada Jiban haina palliba sina takli. Mahak punsitana pikthalaba miyoini haiba. Uttarakhandgi hal bhanigi lehaugda chaukjarakpa poliogi anabana piklingaidagi hauna makhongi mapangal leiraktraba thaunatana pikthalaba kalakar amani. Mahaki kalpanagi matik mayaina anauba punsigi kala amagi saktam pibiki. Baget miyamna kanadre haina lauriba uchan pambigi maku aduna Jibangi makuttagi semki adugumlaba Jibangi sadana baget mahaki sering singde yauki adugumlaba Uttarakhandgi laibak lehaugi nungsiraba manam mahaki wari singdagi tamjaba phangi punchida phibam phatre hairabasu ninghan naroidabani punsi hingba haibasi karino haiba mahaki mamingna mayek sengna takli aigi nungsiraba ireibakcha sing atiyasida sin thungna drone pahenba ngamliba matamsigi khungangi chanura drone didi singna awonba kaya purakli marup sing Telangana gi Sangaredida matam khargi mamangdagi drone nupi oibi singna ekar yankhai gi labukki lam singda hidak chaiduna khungang singdasu awonbagi masak ama takpa ngamki haujikti nupi sing drone operator natte Sky Warrior haina khangnari masida takli technique amadi achetpa phidam ningai oiba wakhalgi apunba ama marup sing June kunmathoi lisingani kun manga da pangthokadoriba International Yoga Divas kuishillaktre adomsu yoga tawbadagi khak lapna laige khanbiganu sangstan kayamasu masiga mari lainana hotnari haukiba chahigi yoga divas ki photo kaya uba phangi mapham kaya da miyoi kayana yoga chain yoga ring iconic oiba mapham singda yoga tawduna suthang singa loinana imung manung punna yoga tawminnabagi photo sing thagalakli adomsu interesting oiba maongda hotnabirau marup sing Andhra Pradesh ki sarkarna yoga andhra haina mingthonba khongjang ama haudoki masida miyoi lak tarana pul ama sembagi saktam utki aihaksu Visakhapatnamda yoga divas tauramda saruk yabagi tanja phangi aikhoigi corporate singdasu iconic oiba maphamda yoga tauba yoga chain semana singbada saruk yaba thengnajai khungangdasu chattuna yoga tambibagi thaudang sing lawbasu thengnajai health and fitness ta asumna miyamna yoga gi magunbu khangbiba ubada aihakna aduki matik nungaiba phauze marup sing yoga divas ka loinana ayurveda gi lamdasu ahongba kaya amalagli ngarang megi tang kun mari WHO gi Director General amadi aihaki marup Tulsiga punna leiringai tanjada MOU ama sign taunaki agreement asigi matung inna International Classification of Health Interventions ki makhada dedicated traditional medicine module da thabak paikhatpa haukre masina malem pumbada ayurvedic pu bigyan gi matengna miyoi ayambada yauhanbaduni marup sing school singdasu masama u phana leibagi pandamda angang singda sugar board haina sijinnahanduna hanagi blackboard ki mahut sinaraklibani CBSE gi asigumlaba thaurang asina angang singda chini gi chang kaya yamna chasinbagi haiba khangnabani thagatningai oiraba thabaksi office sing canteen sing amadi sangstan singdasu thamhanba yamna phagani khali fit India oirabadi strong India soidana oigani aigi nungsizaraba ireibakcha sing man ki baat ki tharongi tangai phadraba saruk ama oiriba swast bharat ki matangda tabiriba mayamna karamna chitha hogani ngasidi yamna mangam salaba thabak thauram sigi matangda wahai khara thamjage chauraba phidamningai oiraba chingumlaba swachta haibadi lu nanbagi lengdraba phirepna matamna purakpa khudong thiba kayabu karamna maithiba piba ngamki haibasini
Kanagumba miyoi amana ungi ching kaduna sor fawba honbada waba mafam aduda khongthang khuding khudong thiba mafam aduda lu nanbaga mari leinaba thabak pangthokli haibada kari phawbage asigumba thabak asi ITBP gi kangbu kharana pangthokre tim asina Mount Makalu gumlaba malem gi khwaidigi maton yawbada luba ching adu kakhi makhoina ching kaba khaktanatana pandam amaga loinana chatkhi maduda lu nanba matonda leramba amot akai lokthokhi khanduna amukta yengbiu kg chama yankhai henba non biodegradable waste tim asina makhada putharakhi asuk kwangba mafam asida amot akai sengdokpa araiba natte adubu achetpa phirep laurabadi madugi lambel mathanta lakchai haiba masina utli marup sing masiga mari leinaba atoppa maru oiba hiram amadi paper waste amasung recycling ni aikhoi gi yum sing amadi office sing dagi numit khuding gi paper waste kaya thoi adomna masi icham chamna loramba yai adubu leibak asigi landfill waste ki chaurangna saruk mari thokpagi amadi chega mari leinai maikai asida mipum khudingmak khanpham thoi bharat ki start up kayana lam asida fajaraba thabak paikhatli tabada yamna nungaiba poi Visakhapatnam Gurugram amadi shahar kayada start up paper recycling gi innovative process sizinari kanagumbana recycle paper dagi packaging port semi kanagumbana digital process na newspaper recycling asibu hena laithok hali jalna gumlaba shahar singda start up kharana chada chama recycle material dagi packaging roll amadi paper core semli cheton ama recycling tawbada u tara taret janthakpadagi kanbangami amasung ising liter lising yoksin bangami haina khangbada adomsu thabak asi soidana pangthok ningani khanduna yengbiu jingkaroi singna aruba phibam da phawba amot akai putharak pangamlaga aikhoina su isagi yum amadi office singdagi che khandoktuna recycling tawbada karigi mateng tawba ngamloidoribano marup sing numit kharigi mamangda Khelo India Games ki matangda wa launakhi Khelo India gi matangda Bihar gi sahar mangana yumbu oibagi thogdang lauki maduda tongan ba category gi mes kaya pangthokhi Bharat pumbadagi lakhiba athlete singi masing lising manga henki athlete singna Bihar gi sporting spirit Bihar gi miyoi singdagi phangkhiba thogallon gi matangda thagatnakhi marup sing Bihar gi laimai asi yamna akhannei handak pangthokhiba Khelo India Games aduda unique oiba kaya tawki ahan boina Olympic Channel gi khuthangda malem pumbada uhan khraba Khelo India Youth Games sama oikhi malem gi miyoi singna aikhoi gi naha sanaroi singi talent pu yengki amasung thagatnakhi aina medal phangkhraba sanaroi sing top 3 ta khraba Maharashtra Haryana amadi Rajasthan bu nungaiba phongdokchari marup sing handak Khelo India da punna record kuntaruk semki weightlifting da Maharashtra gi Asmita Dhone Orissa gi Harshvardhan Sahu amadi Uttar Pradesh ki Tushar Chaudhary gi fajarba performance na pumnamak ki thamoi sumhatkhi aduga Maharashtra gi Sairaj Pardesina record ahum thamki athletics ta Uttar Pradesh ki Kadir Khan amasung Sheikh Jisan Rajasthan gi Hansraj na fajarba performance utkhi handak Bihar nasu medal kunsa taruk phangbangamki marup sing young sporting talent ki damak tournament jamna maru oi asigumba competition sing asina Bharat ki sana khotnabagi maraibak he na phahallagani aigi nungsijaraba ireibakcha sing me kun asida World Bee Day pangthoknei numit asina khohi asi supnatangi athumba natte hakchangi isagi senthokki amadi iromdom lepchanabagi khudam amani haukiba chahi 13 asida khoi yokpada Bharatta sweet revolution amalaki
Sahi taragi mamangda Bharat ki khohigi pothok asi chaurakna metric ton lising humputara dagi humputara manga oiki. Adubu ngasidi metric ton lak amaga lising kun manga gi mayada hengatle. Haibadi khohigi pothok asi chaurakna chada humpu hengatle. Aikoi honey production amadi export ta malem gi mangjil thariba laiba ki manung challe. Marup sing asigumba positive impact asida Rashtriya Madhumakhi Palan amadi Sahat Mission gi achobu thokdang lei. Masigi manung channa khoi loibaga mari leinaba mioi kaya training pi potlam pi amasung yonpham phauba haktheng nana yawanki. Marup sing awonba asi mayek ta khakta uba natte khongang gi leimaida mayek seng na uri. Chhattisgarh gi Korea district asi khudam amani. Mafam asigi tribal singna Son Honey Haiduna Asengba Khohigi brand ama semle. Hairiba Khohi asi Gem Yaungna online portal kaya da yoli. Masina takpadi Khungangi hotna jaman global yaure haibani. Asumna Uttar Pradesh, Gujarat, Jammu Kashmir, West Bengal amadi Arunachal Pradesh ki nupi lising kaya amasung naha sing Khohigi entrepreneur oire. Marup sing Khohi puthokpagi sang hengat hanba khakta natana quality desu mieng thamli. Startup kharadi haujikki AI amadi digital technology gi matengna Khohi gi quality check tauri. Mathangdadi adomsu Khohi leiba matamda local gi mioina lokpa Khohi leibiyu. Masigi marik khuding makta mahau khakta natana Bharat ki hotna jaman yauri. Khohi gi athumba asi maromdom lepchabangamba Bharat ki mahauni. Marup sing Pune sahar da thokpa khudam ama ai pijage. Housing society amada khoi gi mahum ama lokthokhi. Kibadagi natraga section thorang oina. Adubu thokdok asina karigumba khara miyamda namduna khalhanki. Amit kauba naha amana lepki. Madudi khoi gi mahum lokthoktuna tanthokpagi mahutta kangadabani haina khanki. Mahakna Be Friends kauba team ama semgatki. Haujikti Be Friends singna khoi mahum mafam chadana leiram labasu lokthok laga mafam chaba amada transfer tawbagi thabak paikhatli. Mahakki khongthang asigi mahai asuki matik kanakhi. Honeybee gi colony singda tekta kaidana leire. Production su hengatle. Haujikti miyamde awareness su hengatle. Masigi khongthang asina taklibadi aikoina nesarga khongthang kaidana chatminnarabadi madugi mahai pumnamakna phangi haibasini. Aigi nungsijaraba ireibakcha sing man ki baat ki tangkak asida ngasigidi tensinjarage. Adomsu asigumba mai pakpa kaya khunai damak makhogi khongthang kaya aingonda thabirao. Man ki baat ki mathangi episode ta anubo hiram kaya ga loinana laibak macha singi mai pakpagi wari ga loinana amuk unasi. Aina adongi paujel ngaijari pumnamakpu thagatjari.